India na ningkha tamlakpa chahi humbutra manga mapum pharpi saruka moina Manipur Pradesh Congress Committee na sindra ngasi wawagai lamkhai bazar dagina kakching bazar fawpa miyam gi oiba chorba khongchirama yamna santi oina chatkhre Kongsar adu Congress Legislature Party ki luchingba oibobi MPCC ki President K Mega Chandra MLA Sugunu AC K Ranjit XMLA wawagai AC Fazur Rahim MPCC Secretary K SS Kennedy loinana Congress ki makok thongba luchingba kyana sarugyaki Kongsar adu sarugyaki wa singna Congress Party na yaifare Manipuri mana yaifare poche ki mamal hengatpa yaningde loumida otpa yaningde loumida har matam chana fanghallu gaski mamal hengatpa yaningde ebelsingda otpa yaningde maheiroi singgi matpa yaningde Nahasingda thabak fanghanba ngamdaba BJP Government haibanachingba khollao kayasu laokhi ngasigi khongchar aduga mari leina MPCC ki President K Mega Chandra fongdura khibada lepak asigi ningkha tamna bo honabada thawai kathok khraba sing ningbo ina ningsingbo ina yada karo kurwani haina India na ningkha tamlakpagi chahi humbutra manga surakpaga chauthok chingai saruk amo oina khongchit asi chatpane loinana hojik Manipur ki praja kyana thingnariba khudong chadaba awaba kaya asi kungang amati loiji loya ki praja kaya ga pulap khangminaduna aikoi puna mayong yaminanaba khongchit asi shinbani haina fongdoki Aikoi paumina hangba wahang amagi paukhum pira tuna mahak tamakha tana hai India ki jati ki firalbu ikai kumna buhla tuna yamna santi oina sinlang tuna chaliba khongchida sida athing mamati yetkai thingai ba piba haipasi yaningde masi democracy bu khongaung na bane hojik solengak na lenga ki karmachari ke abu social media ki agi group tigi tok tuna ba khangali si miyam ki machin men bane press media amati miyam ki right to freedom of expression da singna bane masi ki mayokta prajamiyam pumbana apun magi khollao laumina si haiki Singgi maroi ba pandam di barja singgi awana miyam gi awana mayam singse koina barja gi mu chinjaraga ekoi gi voice barja singda si wari ba pochai maman higat pagi naharol sing thabak phungdabagi nongba kangdana pochai gi maman higalakpa loinana GST si aroi bi thakta wangkhalakpa press and media sing amadi individual sing barja singda magi right to speech nang bagi hak pi daba sarkar ki karmachari sing WhatsApp group da yaw ba yaroi hajelakwa magi freedom of expression hingelakwa sing sarkar ki thong se masi yamna phajadaba amani